Miyang tabi ni Pupum na magputaram na oksari, hausiahan madamaroy ba pausing. Lengak na piri ba kanabasing ang dabadagi anaba madi disable oy raba miyosing lengak mateng ngairi. Masagi lining lai solamadi natyo eba zatnabising ngak nasataba group sing di nong manatraka nong madi soidana mangkigani haina Forest Minister Syam Kumar Haikre. Singju sem libesing na mi bu fahangi na traga na hangi habesi ko yima ko trai kana Health Minister L Jayant Kumar Haikre. Hausik mapung pa pau pizari. Lengak na piri ba kana besing pangdabadagi anaba amadi disable oiraba miyosing lengak ki mateng ngairi. Chief Minister N Birena lusing balengak asina analayang gi mateng pangbata natana disable singi damakta mateng kaya piri ba adugi kanaba fangdriba miyoy singi damak mari lenaba singna yengsin haning bagi apamba thamnarakle. Nambol Kendra gi manung dalaiba kabowak sing makhalakai dalaiba Salam Prem Kumar kauba jahi nifurom suraba miyoy ama masagi anaba amana maram oiduna pamungdagi hogat pangamdana leide. Sel laitabadagi makhatana layeng mangamdre lengak na piba yaba mateng pibinaba Prem Kumar na apel tawrakle. कोई सरकार की मतेंग जो कम तक खंगदरमीना ताना खोनाबा खंगौदरमीना मतेंग फंगे दुदाजु खंगजाउदरे सरकार की माइकैदगी सिबिदना मतेंग खितंग फंगबिनाबाना हाइजेरी प्रेम कुमार की अपोकपिना Machanupa Prem Kumar na thabak suduna charamba imung asi machanupa na nakraba matungda senthok lambi amata laitabadagi pikliba macha mari amadi Prem Kumar gi loinabiga wan hingli lengak na pi hairiba lairabesingi mateng adu makhoidasu phanganbiu hairi mana sura no maga sabani atno kari bimbam tawbana matha tare ni pan sure na rei se sana wai sumna banina akhoi ju amada yenga phadra sum yeng bajira Hudik sekana bam sukhang khangdraba hudik saninga leitamina khoi masa pichak singje kuan bangam na bai cha je hana gi dumaina hanjalaga mapanga kana yum pa bangam na ba sarkar gi mai kai dei ni khangde karam bam ma phem na khoi di sida haraga si tawraga kana ba phangne khangdamina yengini khara puraga hesa hudik phabang khangdramina isa je amukta karam bana no tingbang biu no khibiu isa ge mapun sing takkan biu mas ama sojingje amtan kuan bangam na ba hona Amarumda Prem Kumar gi loina bina hingna na bahotna pada awaba kaya oire layeng badi lairadana chana na bacheng phawba leitabadagi awaba kaya mayokna re haina phongdorakle lai bibam jini ai bukan do bibam da ni dai anu sana dang ma chon tai di singju lai ta na ji charuna sa mai thong ni ja ba ngai bisa di ai na ta ba pami ba ngang ma sa ji tha tare ni pan da ngai ni da ma na ai singja bu cha na ni ta wa luk ma na ai ji tha da ni pan sore masa ji kai ta leng ot pangam te mathan da hugat sa ba figure chumna hugat pangam da na maya da cha ai ne ille adagi sing da ba ai na glass ta ro ille ga na pijai dagi doctor da chana ba su paisa je am ta lai ta na mingon dagi hang ba ju mina ju la ra ba ni ga su bi rakte ado hana tana da ba kaim tana ru da ni na sarkar gi mateng department ama dagi mateng kaim lau hi ba leitri ado hauji ekhoi na pa mi ji akoi yang wa na leibani na kitang sarkar gi mateng department am sigi mateng khara lauje gi na haije gi yang wa re khoi Lining mangkrabadi chatnabi su mangkhigani chatnabi mangkrabadi saktam su mangkhigani habit thimda gangai celebration committee na sinduna jingmairong kabui khulda state level ki thakta gangai gi thoram hawdokre thoram aduda forest and environment minister TS Syam Kumar disaster management authority gi vice chairperson adim pamai khurak jingmairong rongmai khulgi nampu magu longmai amadi neroka FC gi president thangjam Arun Kumar na mathang sitna chief guest president amadi guest of honor oiki Thoromaduda Manipur gi tongan ba mafam da laiba Jeliangrong Furup ki miyoi singna saruk yakhi thorom ga mari lenana Jeliangrong Furup ki lining lai sol gi oiba thorom sing pangthok paga lenana nat ki oiba jagoi isai kaya su pangthokhi
over darkness. Tharamga mari lenana Minister T.S. Sam Kumarna Manipur lairiba tongan tongan ba lining lai sonsat pa furup singna magi lining lai solamadi nat ki oba tharam kayabu ngakna chatlaba matamda ikhoi masel nungsinaba amadi amata oiba ngamgani masagi lining lai solamadi nat ki oba chatna bising ngakna chataba furup sing adudi nongma natraga nongma soidana mangki gani haiki akhoi dharma ga culture ga di kenamba lai ngamena khambirama adabu ipai pura thambiramba adabu nat culture phije saksa magi wangang sangang mayam singado madu jati mi chap chaba thakulam befa do koi madu ngakraba mu jati nga te ngasi sida hodo baga da maiga maibra singa maiga hauba kudak ta mai hawan ba ipai bu hangoi sanarakpa sumba choba khudam mani ipai pura thambira manal culture do koi phongtok pa yaroi habasidi adu ngasi de maitai nungai jasun that we are all Manipuri birds kabuina kabui gi traditional culture do nga adi koi se Manipur ngak pangongane kabuina kabui culture khangraba maitai culture khangraba kuki culture khangraba tangkuna culture khangraba akoi amadu punba yare masa culture na to nga kandari koi ngasi koi lem hingmina ba yagane Ziliangrong Zatigi Achauba Kumhai Ama Oriba Gan Ngai Festival Asika Mari Lenana Consumer Affairs Food and Public Distribution Minister Karam Syamna Yaifa Pauzel Pirakle Kumayesne Lakpada Nunga Yaifaba Nungsi Sanaba Amata Oine Hingminaba Lamdam Ama Oiresanu Hairi Singju Sem Libesingna Mibu Fahange Natragana Hange Habasi Makoki Makota Haina Health Minister L. Jayant Kumar na Sangai Tel the Satariba Singju Festival Gitaruk Nisan Manimita Fongdokre Mahakna Makataraduna Kanaraba Machakaya Yauribe Singju Asi Ningthina Samtuktrabadi Masida Mahik Jangduna Haksang the Laina Kaya Pohalakpayai Singju Sem Libamio Singna Apava Makalgi Haksang the Kanagadaba Masal Hapagaloinana Lunan na Singju Sem Batangai Fade Pangtok Libe Singju Festival Asi Karamba Department Ka Mari Lena Gadabano Habedu Hauzik Paubagi Oina Chap Saba Khangdre Masida Sili Lang Libesingna Festival Asi Tourism Art and Culture Amadi Health Ka Mari Lena Gadori Bra Habedu Khangan Biba Mathau Tai Madugi Matung Ina Mari Lena ba Department na Thabak Paikhalakani Habegi Thajaba Thamki Makalgi Ababa Makalgi Jinjang Singju Mayan Herbal medicine Yauri anti cancer with property Yauri Makli Pose Mong Tan Chantok Pagadi Matul Mahikam Anu Mahikam Piri Mahitun Tonga Chan with hepatitis C. And the Pose Pangain of the follow to Kotale Singju Semi Vina Pose Ababa Makalgi Hakang the healthy and Clipot when they have to modulate Singju Festival is it part of tourism? Tourism is part of Manasima or is it part of arts and culture? Karam Bagino Sigese arts and culture Portugal Mail in Navazala to give Pugi Kanoga tourism mail in Navazala. Not a kind of food canoga health to mail in Navazala is a quite segregate of Namdabadom Tori. But high versions department Tongan, but department budget is Tongan head not. How do you ma'am think the club festival belong to region? Can I wear it in my tablets and have it? Can I bunch? Republic Degi Mangoina Police na Mafam Kayada akan mamong the Sexel Torang Lokalakli ngasi su police na Porompat Police Station gi manung sanba Katri awang lekay da ayuk pung mga dagit taret fawa combing operation sa thakre punna nupa nupi miyoy chatrat yang kairom amamam ta oina verification sa thaki makata ba verification gi damag nupa mapal amadi nupi ahum marile na ba police station da sinakre Sugunu Kandrigi Manung Sanba Sugunu Kaitel Awang Lekai Degi Masagi Sahi Mapan Surapa Matam Dagi Laibak Tiba Anaba Amadagi Disable Oirabi Sahi Nifutarklom Surabi Nupi Ama Mama Mapa Laikidrabagi Matungda Awaba Pibam da Hingle Disable Ama Oibagi Kanaba Amata Pangdre Hiram Sita Report Ama Hausi aina leijaribusi Kakching District ki Manung Sanna Sugunu Kendragi Sugunu Bazar Maktadani
lenga asina soinaraba singi damakta phangpham thokpa chakthung kaya piri haina hairabasu masagi chahi mapandagi haujik masagi chahi nifuga mari manga phujilaba nupi ama disable oina makhong makhut jingbagi mathakta lon thoktana haujik phawba laingakna piriba disable ama oibagi chakthung haujik phawba phangdana leiramni sahi mapan jangakpada nabni mase school chuti tharaga yamna saba dei mase jinge doctor no kudak te hidak kape adai mase potha khare adai nongalam dai da magi jing bese dum hore adai gi di mase lon thokhidre makhuchu ye thangna kan makhong dum jing disable mo begi sakthung phangdra leiriba khaidem danesori ma ki pokmina ba machi khaidem ningol ayingbi devina manaw nupigi sakthung kharada oirasu phangabadi haiduna laingaki angam mathau kayagi thongjil kayada leptuna chatluba mikupta abidabana ngasi ayingbi singju yonduna manaw nupi amadi macha nupiga hingnanabigi lanphamda chakhum moi muttanabigi damakta awama yoknari angang je aina ano tawtringi da yum pandringi da dum nare de yum pale ai halle ima baba le hitre adi de anga was naw nupi se aina dum ai gi nongmagi talaga singju yo laga inaw nupi siga isa nupi ga ko le minabni pi ni hala panglaw da lawi ko na su passport ti adum pangpi da pi he adugi kan lo so khangje kai da dum na sakara amana pala su kai mok phangdra mina sa da ya ta mina inna na sa ba dum yo ga aina yo ga dum no mo gi samin na ga dum le election matam da di adum magi oiba mi sing do thara ga dum party amo oiro gari puraga asoi bu oiro su ma pui ma khanghan dana magi voter do atopana dum thade gi busu yawi pen da bidi kyamu le du oiro ga su haroga kana roi kai tawdam no ai damakta chena mi su leite aina no ma kai thok su ngamdre na ai tumina dum leire lai bagi kana ba haksel gi oiba ai che thagali adu su phangde ma gi di dum adhana mi makut ye cha da mina reject lai pi putu thor oya da mina dum tu e adegi ma gi haksel gi su agone thagatre kai gumba kana ba khar phangna ba hotna gi su phangba lai hi da mina si ba ya da bagi no hoi aina ngaming hai di inaw nu pi se thai saminari aina surga nomaga ada aina heng kari gumba lehi da batho di naw pi se kanana yingdei no sarkar gi mai gi degi edang mating pihanningi asumna disable oirba mioi kaya lenga asina makhoi gi phangam thokpusing pigani haina tatana lawrbasu sakthung sing asibu pigadoriba lenga ki thau puriba mioi singna ningthina lenga sina paket leba scheme kaya sing asibu mathau ningthina tawdabana paket leba scheme sing mapung phandana leiba sina paliba lenga asigi chief minister na ningjariba wakhalona si mapung phahal loidra haibasi achobo wahang moiri ICB pawgidamak gena sorim khaibam sugunu awang laikai Kakching district Manipur lengang na handak Manipur Prohibition Liquor Bill pass tawduna Manipur da use sunglaga mapalam da thadokani haina lokhalak liba khongthang asi khudakta lengak asin handokadabani haina Secular Democratic Front ki wangang loisu oriba NCB gi President S Boyamin ngasi hauki bang da leba Manipur Pradesh Trinamool Congress ki office ta pangthokpa pawmising unaba amada phongdokre mahakna makataraduna bill asina pass tawrakpada Manipur da haujik seng tangbagi awaba kaya lairaba miyamna thengnariba asidagi henna awaba thengnagani Hauzik ceng kilogram da lupa kuntra dagina nifu phawa yaure napsagi makhada Manipur ge tongan mafam da phangliba ceng kilogram suna phangdaba amadi matam chana ceng pidaba kaya asi miyamna wakatnaba mapung phaba food commission ama lengak asina athuba matamda lingkhat kadabani lengak asina go to hill go to village school sakhat hansi mission paikaliba asi go to village go to hills ta school sakhat hansi haiba program hana yahodabra lengak asina go to kitchen athuba matamda paikhatuna laireba miyam gi kodong chaba kaya phangdribasi phangan biyo amaromda Manipur gi lengak asina citizenship amendment bill Lok Sabha da pass tawkhiba asigi matangda Manipur gi chief minister N Birena ngahak ki oiba wakhalolda wafam kaya phongdokliba asigi mahutta lengak asina chaba phirep ama laukthok piyo lengak asina Manipur da leriba CSO singa unaduna bill gi matangda khanariba asi pukning thogatli Manipur da leriba political party singi mifam ama kauduna bill asigi matangda khanaduna chaba phirep ama lawba matam oire lengak asina athuba matamda assembly mifam ama kauduna bill asigi matangda warep ama lauduna India lengak ta khangan ba mathau tai haina phongdokki
go to ngakta picnic mong the chataraga leba ke awabadi short karai bhaw to rugbe hai bise going ngasi go hangama where e arna go to village natraga go to hills hai bise da mafam da hanadi school leram dabra hujikta mu school jong toraga go to school hai bise go to kitchen na karum karma matam na chat ka do na bise hangingai li somne gas kar pi badun di go to kitchen da gas kaktan thongbi yaroi chan rubgi machak samna hada napsa gi pot National Security Food Act की मखा द पीबी रिबा लुपा होम द पीबा पोचे क्वांटिटी सुन पीदबा मफम खरदन फंगी नत्रग फंगदे हाइबा मणिपुर द नपसा की पोचे लाप कांदा मसिगी इम्प्लीमेंटेशन से मपुंग फाना स्मूथली चटनबगी दमकता अखोइना फुल फ्लेजेड फूड कमीशन अमा लिंग मथौ तायनि खाली Sawambung kabui khunau mayamna saring khul haraga khangnaba khulgi nauna saba santhong asi khurai kendrigi MLA lesangtem susildrona miyamda khusinakre thoram aduda khulgi ahal amadi nupi lusingbi kayasu saru yaki thoramga mari lenana susindrona khurai kendrada kabui khul amakhak oina yawba khul asigi santhong khunja singna matam kuinadagi ningjaduna lakpani gangai thoramga mari lenana khul asigi miyamna pamjaba asi khusinnabani haiki gate amatang di akoina miyang idong takat pangamba na wakal se dum asamo ina sum leira kone do andak la fa badagi miyam da gate assistant jabani aduna so mun ko bui kulgi leire be chinau sing amusum manipur leire ba ko bui chinau jin da gangai gi thorma siga adi festival siga loina na koina khodola sitam jone miyam punu su yai pa ba nuai ba ano wo che hina la pasida na masim da message bi Haji aten no break amatang lawjari Jingmairong da leba City Hospital and Research Center da dental department na ahal lamadi angang singi oina free dental health checkup ki kudong chaba lagliba January ki tangkun fawba kudong chaba bizeri center asida chada yangkai subsidized rate ta makhal khudimaki oiba ngasi ngasibak lengsin biraktuna yagi nungai taba khudimak tanabiu amadi layeng thopiu The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Northeast Hanbo in a National Housing Bank wholly owned by RBI license Pankraba Ministry of Finance Department ki Financial Services Government of Indiana Sarfasi Act 2002 ki Makada Financial Institute amo in a Sakangraba Pradhan Mantri Awas Yojana Housing for All Bisin ki Makada subsidized loan pi bada mangzil thariba Pansoibi Housing Finance Company Limited amadi masigi subsidiary company singi sister yauna puna branch tara hum doyang dukjare Myanmar Financial Facilities sing lobi na bading sing jare Pansoibi Housing Finance Company Limited and its subsidiary group of companies. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Angang singbu smart oina mari makong chumna parents singa anak pamariga loina na bukachari ba live school garigi pre nursery digene class 10 fawbagi anowa admission hojare school asina angang singbu oja singna kupna electronics ki mateng loduna takpi tambi betana tana angang singi mayum mayum da chatuna matam ki e pau fauna duna angang singbu afaba maru changba mi amamam ohen da ba yadi haiduna hona jari ba live school ni admission to biduna yengbiu nupa amasung nupi ki boarding ki khudung chaba pijari akak naba sit khara khaktani. With the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNESCO School, Matrix. Langsin Biraksi. Sagolban Moirang Lerak Machinda Laiba, Mother's Care Central Hospital and Research Center da Dental Department na ahalamadi angang singi oina free dental health checkup ki kudong chaba lagliba January ki tangkun fawba kudong chaba bizeri. Center asida chada yangkai subsidized rate ta makhal khudimaki oiba ngasi ngasibak langsin biraktuna yagi nungai taba khudimak tanabiu amadi layeng thopiu. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Break itong dataram noksari makataba pa umuk bijari.
Manipur gi Anisuba Language Lab hangdokpa amadi handa class 10 amadi 12 thagadoba mahairui singna mama mapa amadi oja singdagi thaujal nibagi thauram yangang pokpida laiba Emmanuel English Academy da pangthokre tharamadada lamlai kendra MLA KSS Biren Bosem gi Deputy Secretary Oiramba Dr Salam Mangi Emmanuel English Academy gi Chairman L Ramesandra TJ Higher Secondary School gi thabaktagi potharaba lecturer Onandan Jingba mioi sing saruk yaki Tharamga mari lenana KSS Birena class 10 amadi 12 examination habasi mahiroi singi punsida khwaidagi maru oiba tangkakni mama mapa amadi oja singna tangkak asigi damak mahiroi singi tawbigadaba thodang singadu matik sana lobiba tangai fade haiki Masina aikogi hauliba sadra singa yamna language gi maramda tongan tongan kanaba kayam so pirakani habagi thaja balai adra sigumba aikoi thoram singsida matungda so kai matamamadi yang popi hariba lamdam se yamna aikoi yamna ni sa safam akoi phata awdi gi oina maming charam da ngasidi Emmanuel School sina yamna phaba lambi da larik tampham adugum mafam ama oina uroi bise masigi da mota lamdam masigi miut ama oina yak chauthok se RK Sanatabi Devi Vidyalaya gi Silver Jubilee ngasi pangai hautal dalai ba school asida pangthokre thoromaduda Deputy Chief Minister Wajay Kumar RK Sanatabi Devi Vidyalaya gi Vice Chairperson T Asa amadi staff amadi non teaching staff kayana saruk yaki thoromaduda Wajay Kumar na lamdam asida lairiba langai mayamdagi human resource haiba asina khwaidagi maru oi masi chawkhatana ikhoigi khunai asi chawkhatpa ngamloi Human resource of Hanbada, Mahimasing Tambahibasi, and the Maru Oba Amane, Manipur Lariba School Singda, extra curriculum activities, Kaya Hapsinduna, Mahiroi Singitongan talent, Masakandok Nabahana Batangai for the Haiki. It depends. Human resources can member develop the work of the Bahado or the data depend on the according to underdeveloped or developing like this in the Karidi can how far the human resource have been developed or not. Human resource developed Karida or have by imparting education. Other education imparted is the most important thing. Malay masida lairiba furup khuding magi chatnabi laining lai sol laijai lamdam asigi oina su mai horon dagi hona aikhoigi ipa ipu singna chingu khoyum atia sidabagi lion lai chatne haina riba ipa kaubro mi pokpagi masaigon da laiba ibenda imoino gi mafamda jahi khudingi ira thawni pangthok tuna lakpagum handak jahi gi oina su ngarang imoino lokta lamdam asigi lob organization UFO members singamadi lamdam sigi tongan ba mafamdagi lakpa lanai mioi sakayana saru yaduna ira thawni thoram pangthokre Sigumba Ikogi Horak Nidiki Lerak Laba, Luraba, Life from Lane Asi, Tungi Mirolgi the Makal Hona Bagi Tausil Taurang, Bakat Pating Malehaina, Mioi Kayana Fondorak Naki. ZP Women's College ki Associate Professor Dr. Thoksom Asasinhada Thesis Educator Award Pirakle Award Asisat ki batang tara tarata Kerala ki Council for Thesis Education Sinduna Kerala ki Mount Tabo Training College the Pangthokpa International Seminar Amadi tara tarat Suba Council for Thesis Education ki Convention da Award asi Kusinara Kibani Dr. Thoksom Asasinghana Ozagi Sinpamda Kathokpagaloina na Tauriba Tabak Thoram Singbu Sakangduna Award asi Pirakibani Award asida memento citation amasung certificate yauri loislak padamaru iba pau amok lengak na piri bakana basing pangdabadagi anaba amadi disable oraba miyoy sing lengaki mating ngairi Masagi lining la solamadi nat to evasana big sing ngat na sata bafurup sing din ong malatraga nong masoy na mangki gani haina Forest Minister US Sam Kumar Haikre Amadi Singju sem liba singna mibu pahange natraga nahange habasi makogi makuta lai haina Health Minister L Jayanta Kumar Haikre Hausiki wenadi ISTB na pizza ba manipuri pau matanga sadaloy singjari miyang tabiri ba pumna magpo amukana kurumjari